Arabai Tengo Nongpok Chingkai Ngakpa Kurai under GHQ na Sindra ngasi lamta gi nongma panba numitki meeyamgi oiba mipham ama moirangka pumai lekai Purivi lampakta pangtokhrei meeyamgi oiba mipham aduda Arabai Tengo GHQ gi ngangbam inaucha Arabai Tengo CMP GHQ gi Commissioner Waikhom Monindro Cultural Affairs CMP ATGHQ Director KH Nilakamal Maitei Arabai Tengo GHQ gi PRO Khwairapam Robin Mangang AT Nongpok Chingkai Ngakpa Kurai under GHQ gi Commander Thingbaizam Santos Sana Konungi Angom Ningthau Angom Poriton Social Scientist Dr. Danabir Laishram Amadi MU gi Manipuri Department gi Assistant Professor Naurem Sanatom Basu Saruyaki Pena Yakairo Sakuna Hudokhiba mipham aduda Saru Yakiba Angom Ningthau Angom Poreitona Nongma Panba Numit Asida Aikoi Punsinduna Khana Nainaba Haibasi Yamna Tangai Fadaba Ma Oirakle Tawdaba Yadaba Ma Oiraklaba Matam Asida Nongma Panba Numit Asida Punbagi Mahutta Nungai Thokpagi Oina Tawduna Leiri Tha amagi manungda amukta pullaga khanasi haibani kaithrakliba kaya ase pundra khanasi haibani atubo ngasi phawba punma ngamdra leiri adubo ngasi de Arabai Tengo ichil naw sing yausillaktuna tha amagi manungda lakliba nongma panbagi numit asida aikhoy amatta oina punsinba watanaba apunbagi philip lorokpa hawrakpasi yamna fai masi matungdasu hena chatsinaba numit asida leptana punna hotna si hena mahangna makhataki Mase, Rama lift Traverso, Marona, the Lepsia, at Ratan, Matam Pangmata, Hamad Amukatangi, with Pulla, Kanan as I don't leave it to I see. I thought about Purgadi, Apa and the Maria Pulina. When Amaka Punza, the Pullman, Pulle behind it. Abu Yaw, the Yaw, Adata, Vito, I assume my alma, no, I never I said.